9/4 gi sari kunjin sigi praja miyam gi mayokta leitanabagi damak ngasi dagi ai isana yana laikai kul achi thadoktuna chachare makhat tarakpa thabak thoram singda ai isagi saitagi kul achigi praja singda amuk hanna ayepa pijaroi sida sign tawalasi yaba sida sign tawada do yadabam nei hujigi yadibai maramdo laikai khunna kari wafam thambade yadrino haibu meseng thambado soi thadabado sigi form jini haibu meseng na palloba tada marai tawranu sida sign marai nate niom tawmaradi niom dum tawsi haise Iminasi hai babu yadradi hai. Sakidam maram hai babu ne ma kenu ta haji ko akoi je eviction thok ne hai ki yamna ki bele bodo koi tho ne hai jele ko tho ne hai bodo hangang akoi ne yajadaba dudi dharma dugi potu de yadabane sidi lekai khunai tawba hai adu maram do yawdradi kamaina yadani hoi adu maram do pallo hai ba maram do panna dong hai so to virus da ado nanau maram do maitai dharma chalu yadabagi haiba photo tham hai te maram do pasana mek sengna pallo hai bani Noti sena the cook maya sila sun hai the bukan untuk dia. Lam yaul bahasa hai. Sam yaul. Ini sam yaul yang lalu. Ayat munga tadi. Perjaga munga betul. Kun munga betul. Ada tadi kun munga betul kalau ada. Lalu baru korakan.